DGHS na Ebola gi advisory puthokre Congo da case ama thengnari Ebola na sogalaba Africa gi mafam sindagi lakpa natraga mafam singasi fauduna lakpa passenger singna immigration clearance laudringaida airport health authority singda report tawrakadabani haina India gi Directorate General of Health Services na phongdokre DGHS na Congo Uganda amasung South Sudan asi high risk lebak singni haina phongdokhibaga loinana mafam singasi fauduna lakpa passenger singda arum laiho kok chikpa oba khonghamba maram chadana I tholakpana symptoms sing yaurakpra haibadu kupna monitor tawna bakhanganki nakalamaromda Ebola gi epicenter oiba Congo gi Ituri province gi kilometer chamarom chatlaga leiba Congo gi Kivu province ta Ebola case ama thingnakri kilometer chamarom chatlaga leiba mafamda nauna case thingnakhiba asina laichet asi hena pak sanna sandorak labra haibagi akiba poknari